ꯃꯌꯥꯝ ꯐꯖꯕ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯁꯦ ꯏꯁꯥꯅ ꯏꯁꯥꯗꯤ ꯐꯖꯩꯌꯦꯅ ꯑꯗꯨꯝ ꯈꯟꯖꯔꯤꯕ ꯅꯠꯇꯦ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯑꯦꯞ ꯑꯃ ꯂꯣꯟꯆ ꯇꯧꯏ ꯑꯗꯨ ꯑꯦꯞꯇꯨꯒꯤ ꯃꯃꯤꯡ ꯄꯪꯈꯨꯔꯤ ꯀꯧꯋꯦꯕꯀꯣ ꯄꯪꯈꯨꯔꯤ ꯍꯥꯏꯕ ꯑꯦꯞ ꯇꯦꯒꯂꯥꯏꯟꯁꯨ ꯂꯩꯌꯦꯕꯀꯣ ꯋꯨꯃꯦꯟꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯐꯖꯁꯤ ꯐꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯥꯅ ꯃꯌꯥꯝꯗꯒꯤ ꯃꯃꯥꯡ ꯊꯥꯅ ꯆꯠꯁꯤ ꯌꯥꯝ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕꯅꯦ ꯊꯣꯡꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯦ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇꯒꯤ ꯃꯃꯥꯡ ꯊꯥꯏ ꯑꯗꯣ ꯊꯣꯡꯕ ꯈꯣꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯁꯤ ꯍꯥꯞꯄꯒ ꯀꯔꯤ ꯃꯊꯧ ꯇꯥꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯃꯦꯀꯞ ꯑꯗꯨꯒ ꯕ꯭ꯌꯨꯇꯤ ꯍꯦꯌꯔ ꯀꯦꯌꯔ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯄꯥꯝꯃꯦꯕ ꯁꯤꯒꯤ ꯀꯣꯏꯁꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯪꯈꯨꯔꯤ ꯑꯦꯞ ꯍꯥꯏꯁꯤꯒ ꯂꯣꯏꯅꯃꯛ ꯐꯪꯕ ꯄꯪꯈꯨꯔꯤ ꯑꯦꯞꯁꯤꯒꯀꯣ ꯑꯩꯈꯣꯏꯅ ꯃꯑꯣꯡꯒꯤ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯏꯑꯕ ꯃꯃꯥꯏꯗ ꯎꯔꯤꯡ ꯊꯨꯡꯉꯤꯁꯦ ꯀꯃꯥꯏꯅ ꯐꯅꯤ ꯍꯥꯏꯅ ꯀꯣꯏꯁꯟ ꯍꯪꯕ ꯃꯇꯝꯗ ꯑꯗꯣ ꯃꯣꯏꯅ ꯑꯟꯁꯔ ꯄꯤꯔꯛꯀꯅꯦꯕ ꯄꯤꯔꯛꯏꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯑꯦꯛꯁꯄꯔꯠ ꯅꯠꯇꯅꯦꯕꯀꯣ ꯈꯨꯔꯤ ꯑꯦꯞꯁꯤꯒ ꯃꯌꯥꯝ ꯑꯃ ꯃꯥꯁꯇꯔ ꯀ꯭ꯂꯥꯁꯦꯁꯁꯨ ꯂꯩꯌꯦꯕ ꯁꯨꯝ ꯐꯝꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯁꯇꯔ ꯀ꯭ꯂꯥꯁ ꯌꯥꯎꯔꯒ ꯑꯗꯨꯝ ꯇꯝꯕ ꯌꯥꯔꯦꯕꯀꯣ ꯄꯩꯁꯥꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝꯕ ꯅꯠꯇꯦ 11 ꯔꯨꯄꯤꯁꯇꯒꯤ ꯁ꯭ꯇꯥꯔꯠ ꯑꯣꯏꯔꯒ 500ꯀꯤ ꯑꯟꯗꯔꯗ ꯄꯩꯁꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯁꯦꯝꯖꯔꯒ ꯑꯗꯨꯝ ꯏꯁꯥꯅ ꯁꯝꯄꯨ ꯁꯥꯄꯣꯟ ꯁꯦꯝꯃꯒ ꯏꯁꯥꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤꯕ ꯈꯪꯗꯕ ꯀꯣꯏꯁꯟ ꯂꯩꯔꯒꯁꯨ ꯃꯣꯏꯗ ꯍꯪꯕ ꯌꯥꯔꯅꯤ ꯃꯥꯁꯇꯔ ꯀ꯭ꯂꯥꯁꯁꯦ ꯇꯧꯕ ꯃꯇꯝꯗ ꯅꯣꯏꯗ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯐꯪꯒꯅꯤ ꯅꯣꯏꯅ ꯀ꯭ꯂꯥꯁꯁꯦ ꯃꯤꯁ ꯇꯧꯈ꯭ꯔꯒꯁꯨ ꯀꯣꯟꯅ ꯃꯇꯨꯡꯗ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯗꯥꯎꯟꯂꯣꯗ ꯇꯧꯔꯣ ꯄꯪꯈꯨꯔꯤ ꯑꯦꯞ ꯑꯗꯨꯒ ꯑꯩꯅ ꯄꯤꯔꯤꯕ ꯂꯤꯡꯁꯤꯒ ꯆꯪꯉꯒ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅꯃꯛ ꯍꯪꯉꯣ Hello everyone, ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯇꯣꯏꯁꯦ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝꯗ ꯀꯦꯛ ꯍꯧꯔꯒ ꯎꯠꯂꯛꯑꯒꯦ ꯑꯗꯣ ꯑꯩꯅ ꯍꯧꯗꯣꯏꯕ ꯀꯦꯛꯁꯦ ꯌꯥꯝꯅꯗꯤ ꯆꯥꯎꯗꯣꯏ ꯅꯠꯇꯦ ꯃꯆꯥꯗ ꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯗꯤꯗꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯒꯤ ꯅꯍꯥꯟ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯃꯃꯥꯡꯗ ꯊꯥꯒꯠꯂꯛꯄ ꯗꯤꯗꯤꯗꯣ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯨꯒꯤ ꯉꯁꯤꯒꯤ ꯃꯥ ꯕꯔꯊꯗꯦꯅꯦꯕꯀꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯑꯗꯨꯝ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯌꯦꯡꯉꯁꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯀꯦꯛꯁꯦ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯗ ꯄꯨꯔꯒ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯌꯦꯡꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯀꯃꯥꯏ ꯇꯧꯕꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯍꯧꯖꯤꯛ ꯍꯧꯕꯒꯤ ꯇꯧꯔꯒꯦ ꯔꯦꯗꯤ ꯇꯧꯔꯒꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯍꯔꯥꯎꯕꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯧꯖꯕꯅꯤꯀꯣ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯒꯤꯐꯇꯤ ꯑꯇꯣꯞꯄꯅꯦꯕꯀꯣ ꯁꯤꯗꯤ ꯑꯗꯨꯝ ꯍꯔꯥꯎꯕꯒꯤꯗꯃꯛꯇ ꯑꯃꯈꯛ ꯍꯧꯖꯗꯣꯏꯅꯤ ꯑꯗꯣ ꯌꯥꯝ ꯄꯤꯛꯅ ꯍꯧꯗꯣꯏꯅꯤ ꯑꯍꯥꯟꯕꯗ ꯑꯣꯔꯤꯑꯣ ꯕꯤꯁꯀꯤꯠꯁꯦ ꯂꯧꯔꯦ ꯇꯟꯁꯦ ꯁꯨꯃꯥꯏꯅ ꯊꯨꯒꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ ꯍꯥꯞꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯛꯀꯤ ꯑꯁꯦꯡꯕ ꯃꯍꯥꯎꯗꯣ ꯑꯗꯨꯗꯣ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯚꯦꯅꯤꯂꯥ ꯐ꯭ꯂꯦꯚꯔꯅꯤ ꯁꯤꯗ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯁꯦ ꯅꯣꯏꯅꯁꯨ ꯑꯗꯨꯝ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯑꯗꯨꯝ ꯊꯤꯕꯗ ꯑꯗꯨꯝ ꯐꯪꯒꯅꯤꯕꯀꯣ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯅ ꯑꯃꯨꯜꯒꯤ ꯁꯪꯒꯣꯝ ꯃꯍꯤꯗꯣ ꯑꯗꯨꯗꯣ ꯍꯥꯞꯄꯤꯔꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯧꯅ ꯅꯣꯏꯕꯤꯔꯅꯤꯕꯀꯣ ꯁꯤ ꯑꯩ ꯃꯌꯥꯝ ꯀꯨꯏꯅ ꯅꯣꯏꯗꯣꯏꯅꯤ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯍꯥꯞꯀꯗꯧꯔꯤꯕ ꯀꯣꯟꯗꯨꯒ ꯊꯥꯎ ꯈꯔ ꯑꯃꯨꯛ ꯇꯩꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯆꯦꯗꯣ ꯀꯛꯑꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯆꯦꯗꯣ ꯍꯧꯖꯤꯛꯁꯤꯒ ꯍꯥꯞꯄꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯑꯩꯅ ꯀꯨꯀꯔ ꯃꯅꯨꯡꯗ ꯍꯥꯞꯄꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩ ꯃꯌꯥꯝꯗ ꯎꯍꯜꯂꯒꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯁꯣꯜꯇꯨꯅꯤ ꯊꯨꯝ ꯑꯃꯨꯕꯤꯗꯣ ꯑꯗꯨꯗꯣ ꯍꯥꯞꯄꯗꯤ ꯌꯥꯝꯅ ꯀꯥꯁꯟꯗꯦꯗꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯞꯄꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯁꯤꯒꯩꯁꯤꯒ ꯏꯅꯣ ꯃꯤꯛꯁ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯀꯨꯀꯔꯁꯦ ꯈꯔ ꯁꯥꯍꯜꯂꯒ ꯊꯝꯃꯤꯅꯦꯕꯀꯣ ꯍꯣꯔꯦꯟ ꯍꯥꯞꯄ ꯃꯇꯝꯗ ꯐꯖꯅ ꯐꯤꯠ ꯑꯣꯏꯈꯤꯅꯕꯒꯤ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯀꯣꯟꯁꯦ ꯅꯤꯛꯏꯁꯤꯅ ꯃꯔꯛꯇ ꯕꯕꯜ ꯂꯩꯔꯝꯃꯒꯁꯨ ꯁꯨꯃꯥꯏꯅ ꯅꯤꯛꯄꯗ ꯐꯖꯅ ꯐꯝꯅꯕꯒꯤ ꯑꯗꯨꯒ ꯃꯈꯥꯗ ꯐꯖꯅ ꯅꯞꯇꯅꯕꯒꯤ ꯐꯖꯅ ꯍꯤꯠꯁꯦ ꯗꯥꯏꯔꯦꯛ ꯐꯪꯗꯅꯕꯒꯤ ꯀꯣꯟ ꯑꯃ ꯍꯥꯞꯄꯒ ꯃꯊꯛꯇ ꯀꯦꯛꯀꯤ ꯀꯣꯟꯁꯦ ꯍꯥꯞꯄꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯩꯒꯤ ꯀꯦꯛ ꯍꯧꯖꯤꯛ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯔꯤꯝ ꯑꯃꯨꯛ ꯁꯦꯝꯃꯛꯑꯒꯦ ꯍꯥꯞꯀꯗꯕ ꯆꯤꯅꯤꯁꯦ ꯑꯩꯅ ꯆꯤꯅꯤꯁꯦ ꯈꯔ ꯂꯧꯕꯤꯔꯒ ꯑꯁꯤꯁꯦ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯀ꯭ꯔꯤꯝꯁꯤꯒ ꯍꯥꯞꯆꯤꯟꯕꯤꯔꯅꯤ
Aduga sigana lupa mama pina lere bako aina jelly ki chocolate se asisina aina mathakta decorate cream do oile bako se Mayam hozi ei cake se lore कोई होजी दीदी दीदी देखो मैंने बनाया है वाह बहुत सुंदर इसमें क्रीम कर लेकर आया है ना सिदा लेरे अखोगी चिचे से ngasi magi birthday to doini macha ma aina sajaba cake aduduna ma ta holage thomo chono di manak tu chalu dana ha अच्छा इधर आ जाओ आई मैं भी कहना अरुआ बहुत अच्छा हुआ है लो आप भी खाओ ना हाँ खाओ खाओ फिर बाबू जी की बर्थडे से लो है तो मैं हमारी ड्रेस भी हो यहाँ पे जमाने ड्रेस के बारे में बोले बाबा केक तो कोई चाना न लोइना गए अगोई ngasi party आई चलम दागी ꯑꯩꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯆꯠꯂꯝꯗꯥꯏꯒꯤ ꯐꯖꯅ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯕꯖꯥꯅꯤ ꯉꯥ ꯊꯣꯡꯕ ꯁꯤꯗ ꯖꯦꯔꯨꯝ ꯊꯣꯡꯕ ꯁꯤꯗꯩꯁꯤꯒ ꯖꯦꯟ ꯊꯣꯡꯕ ꯖꯦꯟ ꯊꯣꯡꯕꯁꯤꯗꯤ ꯆꯥꯗꯦꯕꯀꯣ ꯆꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯝꯃꯒ ꯀꯥꯞꯄꯛꯑꯕꯅꯦ ꯁꯤꯗꯅ ꯂꯩꯔꯦ ꯑꯩꯒꯤ ꯆꯥꯛꯁꯦ ꯆꯥꯕꯗꯨꯗꯤ ꯃꯌꯥꯝꯗ ꯍꯥꯞꯄꯔꯣꯏꯒꯦ ꯑꯗꯣ ꯆꯥꯁꯜꯂꯛꯑꯒꯦ ꯃꯊꯪ ꯇꯧꯅ ꯈꯣꯏꯗꯨꯝ ꯇꯣꯠꯂꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ Pero pro này thì nó hạt là bát ta này.